ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯒꯠꯆꯔꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯒꯤ ꯊꯥꯕꯤꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯅꯦꯝꯄꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯑꯩꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯏꯃꯥꯅ ꯌꯨ ꯌꯣꯜꯂꯦ ꯕꯕꯥꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯒ ꯌꯣꯟꯃꯤꯟꯅꯩ ꯕꯕꯥꯗꯤ ꯃꯁꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯄꯣꯝꯕꯒꯤ ꯂꯩꯅꯥꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯦ ꯍꯧꯔꯛꯐꯝꯗꯤ ꯈꯔ ꯂꯥꯞꯄ ꯃꯐꯝꯗꯩꯅꯤ ꯍꯥꯟꯅ ꯑꯩꯒ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯁꯅꯥ ꯀꯣꯟꯁꯥꯡ ꯍꯥꯡꯂꯒ ꯃꯤ 10ꯃꯨꯛꯁꯦ ꯁꯨꯕ ꯊꯝꯃꯦ ꯍꯥꯏ ꯆꯥꯛꯀꯧꯕ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯅꯥ ꯁꯨꯕ ꯌꯥꯎꯕ ꯃꯤ ꯑꯃꯅ ꯁꯅꯥ ꯃꯌꯥꯝ ꯍꯥꯞꯄ ꯎꯄꯨꯗꯣ ꯊꯨꯒꯥꯏꯔꯒ ꯁꯅꯥꯗꯣ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯒꯤ ꯂꯧ ꯏꯪꯈꯣꯜ ꯃꯥꯟꯆꯥꯡ ꯑꯔꯩꯕ ꯄꯨꯝꯕ ꯌꯣꯜꯂꯒ ꯑꯩꯈꯣꯏꯁꯦ ꯕꯔꯥꯗ ꯍꯣꯡꯒꯠꯂꯛꯄꯅꯦ ꯍꯥꯏ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 9 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯣ ꯑꯩꯅ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯉꯩ ꯃꯇꯝꯅꯤ ꯍꯥꯏꯅꯕ ꯂꯩ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯗꯁꯥ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯐꯠꯇꯕꯅꯔ ꯀꯩꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯅꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3ꯁꯦ ꯐꯃꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄ ꯃꯇꯝꯅꯤ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯄꯨꯂꯤꯁ ꯃꯌꯥꯝ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯀꯣꯏꯊꯤ ꯊꯤꯏ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯒ ꯑꯣꯏꯔꯤꯕꯅ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯂꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯌꯨ ꯆꯦꯔꯪꯗꯣ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯕꯕꯥꯁꯦ ꯄꯨꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯕꯥꯗꯤ ꯅꯥꯕꯅꯤꯅ ꯏꯃꯥꯕꯨ ꯄꯨꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯄꯒ ꯕꯕꯥ ꯃꯃꯥ ꯈꯥꯝꯃꯣꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯀꯞꯄꯦ ꯕꯕꯥꯅ ꯎꯄꯥꯏꯗꯤ ꯂꯩꯇ ꯈꯥꯝꯕꯁꯨ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯑꯒ ꯑꯩꯈꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯂꯩꯍꯧꯋꯦ ꯑꯩ ꯀꯞꯄꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯋꯥꯟꯕ ꯆꯠꯂꯦ ꯀꯞꯄꯒ ꯆꯥꯛꯇꯣ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯂꯨ ꯈꯔ ꯉꯥꯟꯁꯤꯜꯂꯒ ꯃꯦꯠꯂꯒ ꯊꯝꯃꯦ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯕꯕꯥꯅ ꯅꯣꯏ ꯃꯥꯕꯣꯛ ꯁꯣꯔꯣꯗꯣ ꯑꯝꯇ ꯀꯧꯆꯣꯅ ꯍꯥꯏ ꯑꯩ ꯇꯥꯝꯆꯥꯒ ꯀꯧꯔꯦ ꯃꯥꯕꯣꯛꯁꯤꯒ ꯃꯥꯏ ꯅꯨꯄꯥꯒꯅ ꯏꯃꯥꯕꯨ ꯂꯧꯊꯣꯛꯄ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯍꯜꯂꯛꯄ ꯎꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯞꯁꯨ ꯀꯞꯄꯦ ꯑꯩꯈꯣꯏ ꯇꯥꯝꯆꯥꯅ ꯏꯃꯥꯗ ꯍꯥꯏ ꯏꯃꯥ ꯌꯨ ꯌꯣꯟꯕꯁꯦ ꯇꯣꯛꯑꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯁꯨ ꯇꯣꯛꯑꯒꯦ ꯃꯤꯒꯤꯗ ꯑꯩ ꯊꯕꯛ ꯁꯨꯔꯁꯨ ꯁꯨꯔꯒꯦꯅ ꯍꯥꯏ ꯑꯗꯨꯗ ꯏꯃꯥꯁꯦ ꯁꯦꯜ ꯈꯤꯇꯪ ꯁꯥꯒꯠꯂꯒ ꯇꯣꯛꯑꯁꯨ ꯇꯣꯛꯑꯒꯦꯅ ꯍꯥꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯋꯥꯠꯍꯧꯔꯦ ꯃꯃꯥꯕꯨ ꯂꯧꯊꯣꯛꯄꯤꯔꯨꯕ ꯃꯥꯕꯣꯛꯇꯣ ꯑꯩꯈꯣꯏꯒ ꯀꯩꯁꯨ ꯊꯣꯛꯅꯗꯦ ꯑꯩꯈꯣꯏꯒꯤ ꯕꯔꯥꯒꯤ ꯌꯨꯝꯗꯨꯒ ꯈꯔ ꯅꯛꯅꯕꯅꯦ ꯑꯩꯒꯤ ꯏꯕꯨꯡ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩ ꯔꯦꯡꯛ 1ꯇ ꯑꯗꯨꯝ ꯇꯥꯏ ꯃꯣꯏ ꯑꯅꯤꯃꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3ꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯝ ꯃꯦꯟꯕꯤ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯕꯤ ꯈꯔ ꯂꯩꯔꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯃꯥꯒꯤ ꯕꯣꯔꯗꯤꯡ ꯍꯥꯞꯄꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯕꯨ ꯊꯝꯃꯣꯅ ꯍꯥꯏꯕ ꯂꯥꯛꯑꯦ ꯏꯃꯥꯅ ꯑꯩꯈꯣꯏ 3ꯃꯛꯁꯦ ꯊꯝꯃꯒꯦꯅ ꯍꯥꯏꯅꯔꯦ ꯊꯝꯃꯦ ꯇꯥꯃꯣꯆꯥꯒ ꯏꯄꯥꯒꯗꯤ ꯁꯦꯜ ꯂꯧꯗꯦ ꯐ꯭ꯔꯤꯗ ꯇꯝꯕꯅꯦ ꯑꯩꯗꯤ ꯁꯦꯜ ꯊꯤ ꯃꯔꯝꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯇꯦ ꯍꯣꯠꯅꯕꯁꯨ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯁꯛ ꯐꯖꯕꯒꯤ ꯃꯒꯨꯟꯗꯤ ꯂꯥꯏꯔꯤꯛꯅꯦꯅ ꯇꯣꯏꯅ ꯉꯥꯡꯉꯦ ꯁꯛ ꯐꯖꯕꯅ ꯀꯥꯟꯅꯔꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯉꯦ ꯅꯪꯒꯤ ꯅꯕꯨꯡꯒ ꯅꯧꯄꯥꯒ ꯅꯪꯒ ꯃꯥꯟꯅꯗꯦ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯇꯦ ꯅꯪ ꯑꯁꯨꯝꯅ ꯑꯣꯖꯥꯁꯤꯡꯅꯁꯨ ꯉꯥꯡꯉꯦ ꯃꯇꯝꯗꯣ ꯑꯩ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯀꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯦ ꯃꯥꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯣꯏꯔꯨꯁꯦꯅ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯂꯦ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥ ꯆꯦꯆꯦ ꯔꯣꯃꯤꯒ ꯑꯩꯈꯣꯏ 3 ꯑꯗꯨꯒ ꯃꯍꯥꯕꯂꯤꯗ ꯌꯣꯡ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯆꯥ ꯑꯃꯅ ꯆꯦꯆꯦ ꯑꯆꯥꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯥꯃꯣꯅ ꯄꯤꯔꯛꯄꯅꯦꯅ ꯄꯤꯔꯛꯑꯦ ꯃꯌꯥꯝ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯊꯧꯕ ꯀꯧꯏ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯗꯥ ꯊꯧꯕꯁꯦ ꯃꯃꯥꯏ ꯅꯣꯟꯊꯔ ꯂꯩꯔꯝꯃꯦ ꯑꯩꯅ ꯇꯜꯂꯦꯅ ꯂꯧꯗꯦ
ꯅꯨꯄꯥꯁꯤꯒꯤ ꯃꯁꯛꯇꯤ ꯃꯒꯨꯟ ꯌꯥꯝ ꯂꯩ ꯅꯨꯄꯥꯗꯣ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯤꯅ ꯅꯨꯡꯁꯤꯕ ꯁꯛꯇꯥꯅꯤ ꯑꯆꯥꯄꯣꯠꯇꯣ ꯑꯩ ꯇꯜꯂꯦꯅ ꯂꯧꯗꯦ ꯑꯗꯨꯕꯨ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯂꯧꯁꯜꯂꯨꯀꯣꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯂꯧꯁꯜꯂꯦ ꯗꯥ ꯊꯧꯕꯁꯦ ꯆꯪꯂꯛꯑꯦ ꯑꯗꯨꯒ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯣꯅ ꯍꯥꯏ ꯃꯌꯥꯝ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯄꯥꯏꯗꯦ ꯆꯦ ꯔꯣꯃꯤꯒꯤ ꯅꯝꯕꯔꯁꯦ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯁꯤꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯁꯦ ꯍꯣꯇꯦꯜ ꯑꯆꯧꯕ ꯑꯃꯗꯅ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯍꯣꯇꯦꯜꯒ ꯆꯪꯕꯁꯦ ꯑꯩ ꯇꯤꯉꯥꯛ ꯏꯀꯣꯏ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯉꯦ ꯑꯗꯨꯒꯗꯤ ꯐꯃꯨꯡꯒ ꯊꯥꯏ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯄꯗ ꯇꯨꯝꯅꯕꯒ ꯂꯩꯒꯦꯅ ꯃꯌꯥꯝ ꯂꯥꯏꯔꯕꯤ ꯑꯩꯅꯗꯤ ꯀꯔꯤ ꯈꯪꯂꯨꯅꯤ ꯃꯇꯝ ꯑꯗꯣ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯅꯤ ꯅꯨꯄꯥꯁꯨ ꯄꯨꯟꯁꯤꯗ ꯑꯝꯇ ꯀꯣꯏꯖꯔꯛꯇ꯭ꯔꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗ ꯅꯨꯡꯁꯤꯅ ꯈꯔ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯟꯅ ꯑꯩ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤ ꯑꯩꯁꯦ ꯀꯌꯥ ꯊꯣꯏꯅ ꯁꯤꯡꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯆꯦꯆꯦꯒ ꯏꯗꯣꯝꯆꯥꯒꯅ ꯑꯆꯥꯄꯣꯠ ꯍꯥꯏꯔꯨꯒꯦ ꯑꯩ ꯂꯩꯔꯝꯃꯣꯅ ꯍꯥꯏ ꯃꯗꯨꯗ ꯑꯩꯅ ꯑꯩ ꯇꯜꯂꯦ ꯄꯨꯟꯅ ꯆꯠꯁꯦꯅ ꯍꯥꯏ ꯑꯗꯨꯒꯗꯤ ꯆꯦꯆꯦ ꯍꯣꯏꯅ ꯑꯩꯁꯦ ꯂꯩꯔꯝꯃꯣꯅ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯍꯧꯋꯦ ꯆꯦ ꯔꯣꯃꯤꯅ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯐꯣꯟ ꯂꯥꯛꯑꯦꯅ ꯄꯥꯏꯈꯠꯄꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅꯦꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯄꯥꯏꯍꯜꯂꯝꯃꯦ ꯑꯗꯨꯒ ꯃꯣꯏꯗꯣ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯥ ꯈꯔ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯃ ꯆꯪꯂꯛꯑꯦ ꯑꯗꯨꯗ ꯑꯩꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤꯅ ꯅꯨꯄꯥꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯣꯏ ꯏꯗꯣꯝꯆꯥꯅ ꯍꯥꯏꯗ꯭ꯔꯣꯅ ꯇꯧꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯏꯗꯣꯝꯆꯥꯅ ꯍꯥꯏꯁꯦꯅ ꯑꯩꯁꯦ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯐꯣꯟꯁꯨ ꯀꯛꯇ꯭ꯔꯤ ꯗꯥ ꯊꯧꯕꯗꯤ ꯂꯣꯏꯅ ꯇꯥꯔꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯐꯣꯟ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯑꯩ ꯅꯨꯄꯥꯗꯣ ꯏꯟꯊꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯦ ꯒꯥꯔꯤ ꯃꯌꯥꯝ ꯈꯥꯝꯕ ꯃꯔꯛꯇꯨꯗ ꯂꯣꯠꯂꯦ ꯗꯥ ꯊꯧꯕꯅ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦꯅ ꯑꯩꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯉꯁꯥꯏ ꯗꯥ ꯊꯧꯕꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯟꯅ ꯆꯠꯂꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯀꯥꯡꯁꯨ ꯂꯥꯛꯄꯩ ꯒꯥꯔꯤꯁꯨ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯣꯏ ꯃꯆꯦꯒꯤ ꯃꯆꯥ ꯑꯉꯥꯡꯗꯣ ꯊꯤꯟꯗꯣꯛꯑꯝꯃꯦ ꯏꯕꯥꯅꯤ ꯍꯜꯂꯛꯑꯦ ꯃꯥꯅ ꯍꯥꯏ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅ ꯈꯟꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯉꯁꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯍꯟꯅꯤꯡꯗ꯭ꯔꯦ ꯏꯕꯥꯅꯤꯁꯦ ꯏꯁꯣꯔꯅ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯕ ꯃꯥꯜꯂꯦ ꯅꯪ ꯀꯩꯁꯨ ꯈꯜꯂꯅꯨ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯃꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯗꯤ ꯏꯗꯣꯝꯆꯥꯅ ꯐꯨꯔꯗꯤꯅ ꯀꯤ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯁꯨ ꯍꯣꯏ ꯄꯨꯔꯣ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯑꯩ ꯌꯥꯔꯦꯅ ꯍꯥꯏ ꯀꯞꯁꯨ ꯀꯞꯄꯦ ꯏꯕꯥꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯦ ꯑꯗꯨꯒ ꯔꯨꯝ ꯑꯃ ꯂꯧꯔꯦ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯅꯪ ꯇꯨꯝꯃꯣ ꯋꯥꯔꯝꯃꯅꯤ ꯑꯩ ꯁꯪꯕꯤꯔꯒꯦꯅ ꯍꯥꯏ ꯑꯩ ꯈꯣꯡꯁꯨ ꯌꯥꯝ ꯆꯣꯛꯊꯔꯦ ꯄꯥꯁꯨ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯞꯁꯨ ꯀꯞꯄꯦ ꯗꯗꯥ ꯅꯪꯒꯤ ꯈꯣꯡꯁꯦ ꯃꯦꯠꯄꯤꯒꯦꯅ ꯑꯩꯒꯤ ꯈꯣꯡꯁꯦ ꯃꯦꯠꯄꯤ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯏꯕꯥꯅꯤ ꯆꯔꯥꯁꯨ ꯍꯦꯜꯂꯦ ꯆꯥꯗ꯭ꯔꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯌꯥꯎꯅꯔꯛꯇ꯭ꯔꯦ ꯑꯩꯅ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯎꯏꯔꯒ ꯑꯩꯒꯤ ꯈꯣꯡꯁꯦ ꯃꯦꯠꯂꯒ ꯂꯩꯔꯝꯃꯦ ꯃꯗꯨ ꯎꯕꯗ ꯑꯩ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯄꯣꯛꯑꯦ ꯑꯩꯅ ꯈꯜꯂꯦ ꯅꯪꯗꯤ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯅ ꯃꯥꯅ ꯅꯪ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯇꯨꯝꯃꯣ ꯗꯗꯥ ꯁꯪꯕꯤꯒꯦꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯦ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯖꯔꯕꯤ ꯏꯃꯥ ꯕꯕꯥ ꯗꯗꯥꯁꯦ ꯂꯣꯏꯅ ꯎꯔꯛꯑꯦ ꯑꯃꯨꯛꯁꯨ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯄꯤꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯑꯦ ꯑꯗꯨꯕꯨ ꯗꯥ ꯊꯧꯕ ꯑꯩꯉꯣꯟꯗ ꯏꯁꯥ ꯁꯣꯛꯄꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ ꯃꯣꯃꯣꯟꯇ ꯅꯣꯛꯆꯔꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯖꯩ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯃꯥꯍꯣꯏ ꯐꯣꯟ ꯇꯧꯔꯛꯑꯦ ꯆꯦ ꯔꯨꯃꯤꯒꯤ ꯐꯣꯟ ꯑꯣꯐ ꯊꯝꯖꯟꯕꯗꯨꯁꯨ ꯍꯥꯡꯉꯦ ꯐꯣꯟ ꯃꯅꯝ ꯇꯧꯅꯔꯛꯑꯦ ꯑꯩꯁꯦ ꯄꯥꯏꯈꯠꯂꯦ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯌꯥꯝ ꯀꯞꯄꯛꯑꯦ ꯏꯃꯥꯗꯤ ꯃꯥꯡꯉꯦꯗꯅ ꯍꯥꯏꯔꯒ ꯏꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯗꯨꯒ ꯗꯥ ꯊꯧꯕꯣꯏꯒꯤ ꯃꯃꯥꯍꯣꯏꯁꯨ ꯂꯥꯛꯑꯦ ꯍꯣꯇꯦꯜꯗ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯛ ꯌꯥꯝ ꯐꯖꯩ ꯏꯃꯧꯗꯤꯅ ꯑꯗꯨꯒ ꯑꯩꯕꯨ ꯃꯣꯏꯗ ꯄꯨꯔꯦ ꯑꯩꯒꯤ ꯂꯝꯁꯦ ꯃꯣꯏꯗ ꯍꯥꯏꯔꯦ ꯑꯩ
दा थौबगी कादा फमहल्ले मोय ममादो ओ खोंगे कपए इमादी मांगलेदनाना मदुद आई खंप्रे खंगे अइगोंदा ओनसिलगा नंग थोलो लाओ साक थोंलु सोना ऐसा साक थोंगले लागी कोली मैम अमसो फेंगले फी मैम अमसो सुहले अइना खले सेन बसा सुमाइ लोय तौना जालाना ऐसा अमता के हंदे मौ येंबदी मथंग मथंग अमसु लाए अमसु लाकनी कैथेंदगी फीसु अहनबा अमता लेबिदे मुगी सेटनरबा पोट ngakta सेटलले मौ येंबा लापा मैमदुना अंथोना पामुरेना अंगानी ना हाय अंथोना पामुख्रे मसकसु नुसी हायरा हायरागा सनखरे मुगी ममादो अदुना अइगोंदा ओनसिलगा सा इसिंग थोंबसु हैते नथिबोंग चाबा खक हैब्रा नवा नाइनीना चलेइनीनेना हाय मधु ताबदा ऐसा पी इरा चेलगा नोफे तौरगा ले कपदी याम कपनिंगले अदुबो ऐसा फाथारे नमा होइदी कैतवेना हंगले अदा अइना होटल ना हायबदा अइना वांगांबा लोइद्रिङै युओली नट्रोना तौरए ऐसल अमदाइदा दा थौबदा अयुमसिदा अमु हलखोरा हंगलामे मधुदा मायाम नुंगाइतना मागी फोनदो अइगोंदा पिरे फसना चलो हायरगा अइगोंदा लुपा लिसिंग अनि अमगा पिरे असाबो खरा पुरगा ऐसे थिले अखोय सुमां योरपदा अयाम कपे अदुगा मोइसु फामख्रे इनेबोना आइगी इमुंगदो यामना हैनदना येंगे मी लोइनबकसु खंगले माना उलिबा मतौदो मयाम आइगी हौजिकी इनेबोगदो मादी अफाविने लाइसंगा चाउना ले इनापुदी खरा खुले अदुसे थोइदो हेंदोकना खुनबदी नते अदुम मया ओरब नुंगाई अखोय माना मार्डी बोर्डिंग दा लेबने ngarang suti tholopane thabai angkhangsu thoina haitena haibada da thawagi mase ahanna saba heradi yare na nolaga hai moigi masil manaw sa mangane nupa ani nupi ahum mayum loi pangkhre da thawbana iton ton mane nupa amadusu nupi khaina re hai ama mu thiraga nupi do thale phawre asuna moisu chakre ahing do aidi tumbada अखोई मादा अइना लोइना हायरे अदुबु इमाना पीरोय अदु उसितबा थिरक्ता सापने खलिबा मोइदा अइना इसा थाजगदबा नते अइना इसादी अतियादा सापने हायना खंगने हायना हाय अइ अमु हेक सिंसिनबा मिकुपदा इमा सिनीना अइगी कोपारगा वसए मदुदा अइसु कपे इमासु कपे नसा सोलपो ओरमदी पिरमगदबने ना हाय नसासु सोपो नतेना इमाना हाय खरा लेरगा वालेपना बलाए अदुदा अखोई खुरा होइना सही अहुम येथोक्से मसाना पामनारगा सेमने लुहोंबिनी अदुगा अमना अमदा चेंख्रे कैमियना दबीना ची इनरगा सही सुद्रिना हाइनरे ऐसा इमाबो होइदा थमे ऐसा फिसाबा तमे मायाम लाए गारी कोइथौ थौरगा कोइलाव लावबी तौखलाए अखोई दोम सासु इमादा कपगा हाइरे हाय नोई वामंबदुदा नुपादो थबक असौबा तौबने अदुदा बेमना लेरेदी नोई खरा नुंगाइगद्राना तौबनेना मदुदा इमा याम सावे नुंतिगी लाक्पी तौखलाए अखोई मागी मनाक्ता लागा अइबु नुंसी पियोना कपमे यामना हाय अदुबु इमाना अदु उसितबा नोई मा होइना सखिबा सिंगदो हायना मंगोंदा हाय इबानिसा अमता उनाउना इमाबोना आइसा पुथौपी अदुगदी दा थौबना युयोनबिगी मसा ओरसु लौबिगे हाबने अदुकना पंकाबना हारेए सेम नुमिता नसासु ओदबा आइगी इराने हारगा कुलाव लावे आई अमुसु वारबसु वाना लैरुरगे आई अमु सेलगे न खले आई माबु यामना नुसी इमाना वासखिबदुसु अमुकी अदुबो आई मंगोंदा सेलगे हायना खले नोनिनी लेरगा मानुपी अमा चेलेना हाइबगी पाउ तारए ऐसु माबु थमोसेना नुसिखि मागी पाउ ताबा मतमदा आई खामा गामखिदे आई हु थक्खि आइना माबु नुसिबगी वाखन खलाबा मतमसिदा माना तौरिसि करिनोना हु थक्पगी ऐसा हॉस्पिटल पुखले आई लाइबा फबना आई हिंगौरे सखावदी फजना सोए अदुदगी आई नोमा महादेव खोरंबगी
ꯄꯣꯠ ꯂꯩꯕ ꯆꯠꯂꯦ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯦꯡꯅꯩ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯁꯅꯥ ꯀꯧꯏ꯫ ꯗꯥ ꯁꯅꯥꯅ ꯑꯩꯁꯦ ꯎꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯑꯦ꯫ ꯅꯨꯃꯤꯠꯁꯦ ꯃꯥ ꯌꯨꯁꯨ ꯈꯔ ꯉꯥꯎꯏ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯍꯦꯛꯇ ꯈꯥꯝꯃ ꯂꯩꯔꯝꯃꯦ꯫ ꯃꯥꯅ ꯇꯛꯃꯝꯕꯗꯨꯗ ꯑꯩꯁꯨ ꯅꯝꯕꯔꯗꯣ ꯄꯤꯔꯝꯃꯦ꯫ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯃꯁꯤꯗ ꯑꯩ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏ꯫ ꯑꯩꯗꯤ ꯆꯦꯜꯂꯨꯔꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯈꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦ꯫ ꯏꯃꯥꯁꯨ ꯌꯨ ꯌꯣꯜꯂꯦꯅ ꯍꯥꯏ꯫ ꯑꯗ ꯃꯥꯅ ꯑꯩ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯂꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯉꯛꯑꯦ꯫ ꯑꯗꯣ ꯏꯕꯥꯅꯤ ꯑꯝꯇ ꯎꯅꯁꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩ ꯏꯊꯟꯗ ꯊꯣꯛꯄ ꯇꯟꯕꯒꯤ ꯑꯩꯈꯣꯏ ꯆꯦꯒ ꯊꯣꯛꯑꯦ꯫ ꯍꯣꯇꯦꯜꯗ ꯕꯣꯔꯥ ꯆꯥꯃꯤꯟꯅꯩ꯫ ꯃꯁꯤꯗꯒꯤ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯑꯦ꯫ ꯌꯥꯝ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯆꯦꯜꯂꯦ꯫ ꯑꯩꯁꯦ ꯃꯣꯏ ꯃꯌꯨꯝꯗ ꯄꯨꯁꯜꯂꯦ꯫ ꯃꯥ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯃ ꯍꯥꯡꯖꯩ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯅꯤꯈꯛꯇꯅꯦ꯫ ꯗꯥ ꯁꯅꯥꯒ ꯃꯆꯜ ꯅꯨꯄꯤ ꯑꯃꯒ꯫ ꯑꯩ ꯎꯕ ꯃꯇꯝꯗ ꯗꯥ ꯁꯅꯥꯒꯤ ꯃꯃꯥꯗꯣ ꯌꯥꯝ ꯍꯔꯥꯎꯏ꯫ ꯏꯃꯧꯗꯤ ꯁꯛꯁꯨ ꯌꯥꯝ ꯐꯖꯩꯅ ꯍꯥꯏ꯫ ꯑꯩ ꯆꯦꯟꯕ ꯅꯨꯃꯤꯠꯇꯣ ꯂꯤꯛ ꯑꯀꯣꯛꯄ ꯃꯔꯤ ꯑꯃ ꯁꯤ꯫ ꯑꯗꯣ ꯂꯧꯊꯣꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯧꯊꯣꯛꯑꯦ꯫ ꯁꯅꯥꯒꯤ ꯃꯔꯤ ꯏꯃꯥꯒꯤ ꯑꯃ ꯁꯤꯕꯤꯔꯛꯑꯦ꯫ ꯃꯤ ꯃꯌꯥꯝ ꯃꯧ ꯌꯦꯡꯕ ꯂꯥꯛꯑꯦ꯫ ꯏꯀꯨꯕꯣꯛꯁꯨ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯂꯛꯑꯒ ꯑꯩꯕꯨ ꯌꯦꯡꯉꯦ꯫ ꯏꯀꯨꯕꯣꯛꯁꯦ ꯄꯨꯂꯤꯁꯅꯤ꯫ ꯃꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯑꯩꯁꯦ ꯊꯨꯅ ꯑꯗꯨꯝ ꯂꯨꯍꯣꯡꯂꯦ꯫ ꯏꯅꯦꯝꯕꯣꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯀꯞꯆꯈꯤ꯫ ꯃꯤꯌꯥꯝꯅ ꯌꯨ ꯌꯣꯟꯕꯤꯒꯤ ꯃꯆꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯨ ꯌꯣꯟꯕꯅꯤ ꯍꯥꯏꯗꯅ ꯍꯟꯊꯅ ꯌꯦꯡꯕꯤꯈꯤꯕ꯫ ꯑꯗꯨꯕꯨ ꯌꯣꯟꯅꯤꯡꯅ ꯌꯣꯟꯈꯤꯕ ꯅꯠꯇꯦ꯫ ꯕꯕꯥꯅ ꯃꯁꯥ ꯐꯠꯈꯤꯗꯕ, ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯣꯏꯈꯤꯕꯗꯒꯤ ꯏꯃꯥꯁꯨ ꯃꯁꯥ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯄꯥꯝꯗ ꯂꯝꯕꯤꯁꯤꯗ ꯆꯪꯈꯤꯕꯅꯤ꯫ ꯏꯅꯦꯝꯕꯣꯛꯅ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ꯫ ꯃꯃꯥ ꯍꯣꯏꯁꯨ ꯏꯅꯦꯝꯕꯣꯛ ꯍꯣꯏꯅ ꯑꯆꯧꯕ ꯁꯦꯜ ꯊꯥꯗꯗꯨꯅ ꯗꯨꯀꯥꯟ ꯐꯝꯍꯟꯈ꯭ꯔꯦ꯫ ꯏꯄꯥꯝꯁꯨ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯌꯥꯝ, ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯖꯔꯦ꯫ ꯏꯅꯦꯝꯕꯣꯛꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯏꯁꯨ ꯅꯨꯄꯤ ꯄꯣꯛꯆꯔꯁꯨ ꯏꯃꯥꯗꯗꯤ ꯁꯅꯥꯅꯤ꯫ ꯅꯨꯄꯥ ꯄꯥꯝꯃꯦ, ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯣ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅ ꯍꯥꯏ꯫ ꯅꯨꯄꯤ ꯑꯃꯅ ꯍꯦꯛ ꯌꯨꯝ ꯀꯣꯟꯕ ꯍꯥꯏꯕꯗꯨꯅꯤꯅ ꯊꯕꯛ ꯑꯃ ꯆꯠꯂꯁꯨ ꯏꯃꯨꯡ ꯄꯨꯟꯅ ꯆꯠꯂꯤ, ꯏꯪꯈꯣꯜꯁꯨ ꯀꯣꯏ꯫ ꯏꯅꯦꯝꯕꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯏꯃꯧꯗꯤ ꯇꯥꯛꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗꯦ, ꯊꯕꯛꯅ ꯀꯜꯂꯤꯕ, ꯃꯁꯛꯅ ꯐꯖꯔꯤꯕꯅ ꯍꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯍꯦꯛ ꯆꯦꯜꯂꯛꯄꯗ ꯑꯩꯒꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯅꯩ꯫ ꯑꯩꯁꯦ ꯔꯥꯅꯤ ꯐꯤ ꯁꯥꯏ, ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯣꯏ ꯇꯧꯏ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ, ꯑꯗꯨꯒꯤꯅꯤ꯫ ꯏꯅꯦꯝꯕꯣꯛꯇꯁꯨ ꯃꯤꯅ ꯍꯥꯏ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯦ, ꯅꯃꯧ ꯑꯃꯈꯛ ꯐꯪꯖꯕꯗ ꯑꯐꯕ ꯐꯪꯉꯦ ꯍꯥꯏꯅꯩ꯫ ꯑꯩꯅ ꯈꯜꯂꯦ, ꯃꯥꯂꯦꯝꯁꯤꯗ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯂꯩꯇꯦ ꯈꯜꯂꯨꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯏꯅꯦꯝ ꯏꯀꯨꯒꯤ, ꯏꯄꯨꯔꯣꯏꯕꯒꯤ, ꯏꯆꯟꯅꯨꯄꯤꯒꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯦ꯫ ꯃꯌꯥꯝ, ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯒꯤ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯅ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯊꯦꯡꯅꯖꯒꯦꯅ ꯑꯩ ꯏꯁꯣꯔꯗ ꯅꯨꯡꯇꯤꯒꯤ ꯈꯨꯔꯨꯝꯖꯩ꯫